ꯃꯌꯥꯝ ꯉꯁꯤꯁꯦ ꯏꯅꯥꯎꯄꯥ ꯃꯉꯥꯜ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯊꯣꯛꯄꯗꯣ ꯑꯗꯨꯗꯨꯒꯤ ꯆꯥꯃ ꯆꯥꯃꯤꯟꯅꯕꯒꯤ ꯅꯨꯃꯤꯠꯅꯦ ꯉꯁꯤꯁꯦ. ꯑꯗ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡ ꯁꯦꯝꯕ ꯍꯧꯔꯦ. ꯁꯤꯗ ꯂꯩꯔꯦ ꯈꯔ ꯏꯔꯣꯝꯕꯒꯤ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯦ. ꯑꯗꯨ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯨꯒꯤ ꯃꯆꯦ ꯏꯕꯣꯛ ꯏꯅꯦꯍꯟꯒꯤ ꯌꯨꯝꯗꯅꯦꯕ. ꯃꯥꯒꯤ ꯃꯁꯨꯅꯦꯕ ꯍꯧꯖꯤꯛꯀꯤ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯅꯥꯎꯄꯥꯗꯣ. ꯑꯗꯨ ꯃꯌꯥꯝ ꯃꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦꯕꯀꯣ. ꯏꯅꯦꯁꯦ ꯂꯩ ꯊꯥꯕ ꯌꯥꯝꯅ ꯀꯜꯂꯤ. ꯃꯊꯛꯇ ꯍꯣꯔꯦꯟ ꯀꯥꯈꯠꯂ ꯎꯠꯂꯛꯀꯦ. ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗꯁꯨ ꯂꯩ ꯃꯌꯥꯝ ꯑꯃ ꯊꯝꯃꯝꯃꯦꯕ. ꯉꯁꯤꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦ. ꯑꯗꯣ ꯃꯣꯏꯒꯤ ꯊꯥꯏꯅꯒꯤ ꯌꯨꯝ ꯋꯥꯅ ꯁꯥꯕ ꯂꯩꯈꯟ ꯇꯥꯕ ꯌꯨꯝꯗꯣ, ꯑꯗꯨꯒꯤ ꯌꯨꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯎꯅꯗ꯭ꯔꯦꯗꯅꯀꯣ. ꯑꯗꯨ ꯃꯌꯥꯝ ꯋꯥꯅ ꯁꯥꯕ ꯊꯥꯏꯅꯒꯤ ꯌꯨꯝꯗꯣ ꯁꯤꯒꯤ ꯌꯨꯝꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩꯌꯦꯕꯀꯣ. ꯍꯧꯖꯤꯛꯄꯨꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦꯕ. ꯑꯗꯨꯗꯣ ꯃꯌꯥꯝ ꯁꯤꯗꯣꯛꯑꯅꯦꯅ ꯍꯥꯏꯌꯦꯕꯀꯣ. ꯑꯗꯨ ꯅꯝꯍꯧꯒꯦ ꯃꯌꯥꯝ ꯑꯩꯅ. ꯃꯌꯥꯝꯇꯨ ꯁꯤꯒꯤ ꯌꯨꯝꯁꯦ ꯋꯥꯒꯤ ꯌꯨꯝ ꯊꯥꯏꯅꯒꯤ ꯂꯩꯈꯟ ꯇꯥꯕ ꯌꯨꯝꯗꯨꯅꯦꯕ. ꯑꯩꯈꯣꯏ ꯄꯨꯒꯤ ꯍꯪꯕ ꯅꯠꯇꯦ ꯃꯥꯃ, ꯑꯩ ꯚꯤꯗꯤꯑꯣꯒꯤ ꯅꯝꯕ. ꯁꯤ ꯁꯤꯗꯣꯛꯑꯅꯤ ꯑꯗ ꯅꯨꯡꯁꯤꯗꯅ ꯅꯝꯍꯧꯒꯦ ꯇꯧꯅꯤ. ꯑꯩꯈꯣꯏ ꯄꯨꯒꯤ ꯃꯆꯦ ꯏꯅꯦꯍꯟꯒꯤ ꯌꯨꯝꯗꯅꯦꯕ ꯁꯤꯁꯦ. ꯑꯗꯨ ꯃꯌꯥꯝ ꯁꯤ ꯌꯨꯝꯁꯦ ꯍꯧꯖꯤꯛ ꯀꯅꯥꯝꯇ ꯑꯌꯥꯝꯕ ꯎꯅꯗ꯭ꯔꯦꯗꯅꯀꯣ ꯁꯤ ꯌꯨꯝꯁꯦ. ꯑꯗꯨ ꯁꯤ ꯃꯥꯃꯅ ꯁꯤꯗꯣꯛꯑꯅꯤ ꯍꯥꯏꯌꯦ. ꯃꯅꯤꯡꯗꯁꯨ ꯁꯥꯒꯠꯄ ꯍꯧꯔꯦꯕ. ꯑꯗꯨꯗꯒꯤ ꯑꯩ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯅꯝꯕꯅꯦ ꯃꯌꯥꯝ. ꯃꯥꯃ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯩꯅ ꯁꯤ ꯌꯨꯝꯁꯦ? ꯆꯍꯤ 70-80ꯃꯨꯛ ꯁꯨꯔꯦ ꯃꯌꯥꯝ ꯁꯤ ꯌꯨꯝꯁꯦ. ꯃꯥꯃ ꯑꯣꯏꯅ ꯅꯨꯡꯁꯤꯗꯅ ꯑꯗꯨꯝ ꯊꯝꯕꯅꯦꯕ. ꯑꯗꯣ ꯍꯟꯗꯛꯇꯤ ꯁꯤꯗꯣꯛꯑꯅꯤ ꯍꯥꯏ. ꯑꯗꯨꯒꯤ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯅꯤꯡꯕ. ꯑꯗꯨꯒꯤ ꯌꯥꯝꯇ ꯂꯩꯕꯥꯛꯅ ꯂꯩꯔꯪ ꯇꯥꯕꯗꯨꯅꯦꯕ ꯁꯤꯁꯦ. ꯋꯥꯅꯦ ꯁꯤꯅ. ꯋꯥꯗꯦꯗꯅꯤ. ꯃꯌꯥꯝꯗ ꯊꯥꯏꯅꯒꯤ ꯌꯨꯝꯖꯥꯎ. ꯃꯊꯛꯁꯤ ꯏꯅ ꯀꯨꯞꯄꯝꯕꯗꯒꯤ ꯃꯥꯃ ꯑꯣꯏꯅ ꯖꯤꯡꯒꯅ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯟꯖꯤꯟꯕꯅꯦ. ꯃꯈꯣꯡ ꯍꯣꯏꯁꯦ ꯂꯩꯔꯪ ꯇꯥꯛꯑꯦ ꯁꯨꯃꯥꯏꯅ. ꯌꯥꯝ ꯍꯧꯖꯤꯛꯀꯤ ꯌꯨꯝꯅ ꯁꯤꯗ ꯂꯩꯔꯦ. ꯀꯥꯃꯤꯅ ꯁꯤꯗ ꯊꯣꯡꯉꯤ. ꯀꯥꯃꯤꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯐꯩꯖꯣꯝ ꯁꯦꯠꯇ꯭ꯔꯦ. ꯂꯥꯏꯒꯤ ꯅꯠꯇꯕꯩ ꯆꯨꯝꯅ ꯑꯩꯈꯣꯏ ꯆꯥꯕ ꯑꯣꯏꯕꯒꯤ. ꯃꯌꯥꯝꯒꯤꯗꯤ ꯑꯥꯏꯒ꯭ꯌꯥꯅꯦ. ꯑꯩꯗꯤ ꯁꯨꯝ ꯀꯥꯃꯤ ꯀꯧꯈꯤꯕ. ꯑꯩ ꯁꯨꯝ ꯑꯥꯏꯒ꯭ꯌꯥ ꯀꯧꯕ ꯍꯩꯅꯗ꯭ꯔꯦ. ꯏꯪꯕ ꯆꯪꯗ꯭ꯔꯦ ꯀꯥꯃꯤ ꯁꯤꯗꯗꯤ. ꯏꯪꯉꯣꯏ. ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯥꯃꯤꯅ ꯉꯥ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄꯅꯤ ꯃꯌꯥꯝ. ꯑꯗꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯌꯥꯝ ꯌꯦꯡꯕꯤꯌꯦꯕꯀꯣ. ꯑꯗꯨꯗ ꯃꯌꯥꯝꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯀꯥꯃꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒꯦ. ꯑꯗꯨ ꯅꯨꯃꯤꯠꯀꯤ ꯉꯥ ꯊꯣꯡꯕꯗꯨꯁꯨ ꯌꯥꯝ ꯍꯥꯎꯏ ꯃꯌꯥꯝ. ꯀꯥꯃꯤꯅ ꯊꯣꯡꯕꯗꯣ. ꯃꯌꯥꯝ ꯑꯗꯨꯝ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ. ꯑꯗꯨꯝ ꯃꯊꯪ ꯀꯥꯃꯤꯅ ꯁꯔꯦꯡ ꯊꯣꯡꯕ ꯑꯃꯁꯨ ꯊꯥꯒꯠꯂꯛꯈꯤꯗꯣꯏꯅꯤ. ꯀꯥꯃꯤ ꯊꯣꯡꯉꯤꯁꯤꯀꯣ. ꯀꯥꯃꯤ ꯊꯣꯡꯍꯧꯔꯣ. ꯑꯩ ꯍꯤꯟꯖꯥꯡ ꯑꯃꯨꯛ ꯁꯦꯝꯃꯨꯔꯒꯦ. ꯑꯥꯎ. ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡ ꯁꯦꯝꯕ ꯂꯣꯏꯔꯛꯀꯗꯧꯔꯦ. ꯏꯅꯦꯒ ꯏꯆꯦꯒ ꯀꯟꯅ ꯁꯦꯝꯃꯤ. ꯑꯀꯣꯟꯕꯒꯤ ꯕꯤꯗ꯭ꯌꯥꯟꯗꯅ ꯊꯣꯛꯄꯗꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯟꯕ ꯉꯟꯇꯥ ꯂꯥꯛꯑꯃꯤ. ꯉꯟꯕꯨꯗꯤ ꯉꯟꯗꯦ ꯑꯩꯈꯣꯏ ꯍꯜꯂꯛꯄꯗꯣ. ꯌꯨꯝ ꯌꯧꯕꯗ ꯄꯨꯡ 3 ꯍꯦꯜꯂꯦ. ꯑꯥꯎ. ꯑꯀꯣꯟꯕꯩꯗꯤ ꯎꯍꯧꯗ꯭ꯔꯦ. ꯃꯌꯥꯝ ꯑꯩ ꯑꯂꯨ ꯁꯣꯏꯖꯟꯈꯤꯒꯦ ꯑꯝꯇ. ꯏꯅꯦ ꯀꯦꯖꯤ ꯀꯌꯥꯗꯅꯣ ꯕꯤꯗ꯭ꯌꯥꯟꯗꯅ ꯊꯥꯗꯥꯏꯗꯣ? ꯈꯪꯗꯤꯌꯦ. ꯃꯣꯏ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯂꯣꯏ ꯌꯥꯎꯕꯅꯤ. ꯀꯦꯖꯤ ꯀꯌꯥꯅꯣ ꯈꯪꯗꯤꯌꯦ. ꯑꯍꯥꯟꯕꯒꯤ ꯏꯆꯦ 4 ꯇꯥꯕꯗꯨꯗꯤ 85 ꯍꯥꯏꯕ꯭ꯔꯥ? 75 ꯑꯣꯏ ꯃꯥꯜꯂꯦ. ꯑꯗꯩ ꯑꯀꯣꯟꯕꯒꯤꯗꯨꯅ ꯀꯌꯥ
ꯀꯌꯥꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯑꯗꯨꯐꯥꯎ ꯑꯩꯗꯤ ꯑꯗꯨꯗꯤ ꯌꯦꯡꯉꯛꯇ꯭ꯔꯦꯕ ꯑꯍꯥꯟꯕꯩꯗꯨꯗꯤ ꯌꯦꯡꯉꯦ ꯑꯩꯅ ꯊꯣꯔꯛꯄꯗ ꯅꯣꯏꯐꯥꯎ ꯂꯩꯔꯝꯗ꯭ꯔꯦ ꯂꯣꯏ ꯃꯌꯥꯝ ꯕꯤꯗ꯭ꯌꯥꯟꯗꯒꯤ ꯃꯃꯥ ꯏꯅꯦꯅꯦ ꯀꯦꯖꯤ ꯀꯌꯥꯒꯤꯅꯣ ꯈꯪꯗꯦ ꯃꯥ ꯊꯥꯔꯠ ꯂꯧꯕꯅꯦꯕ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤꯗ ꯑꯩꯈꯣꯏꯗꯤ ꯅꯝꯃꯦ ꯑꯩꯈꯣꯏꯗꯤ ꯅꯝꯁꯤꯜꯂꯦ ꯆꯥꯛ ꯇꯥꯕ ꯍꯧꯔꯦꯅꯦ ꯄꯨꯈꯝ ꯊꯥꯕ ꯍꯧꯔꯦꯅꯦ ꯌꯥꯝ ꯆꯥꯛ ꯂꯣꯏꯔꯦ ꯌꯦꯟ ꯊꯣꯡꯕ ꯉꯥ ꯊꯣꯡꯕ ꯁꯤꯗ ꯂꯩꯔꯦꯅꯤ ꯌꯦꯟ ꯊꯣꯡꯕꯒ ꯄꯨꯟꯖꯟ ꯌꯥꯗꯕꯩ ꯁꯣꯝꯗ ꯂꯥꯞꯅ ꯊꯝꯃꯝꯃꯨ 그래서 그게 A 레이저. 시간이 맘망구겠어. 싸워. 한번 뭐지 지금? 살짝 기다려. 다른 날이야. 다른 날만. 찍으자라. 선생님이 해서 때리는 날이야. 그래도 사무 공장이지. 거기는 ini masih ini kemana ban masa ini masih ini kemana ya sang sana le Tangkal lo. Sambra thong. Kami thum ye le. Ini tadi masih fasih kok. Mama thắp cháy phụ khởi đá sâu hơn kìa. Mà đá sâu với em bà này hay em hay không biết mà cái đấy nó mom gì đấy sayang đấy kì tao năm vào rồi đó hay em này má em hay cái tăng đi mom nè biết mà sắp đây là ngàn tao ý say thà để mà kem phật giờ đâm ý say đi ao đấy mẹ to em hay to
ꯌꯥꯅꯤ ꯍꯧꯔꯣ ꯇꯣ ꯌꯥꯝ ꯍꯩꯇꯣ ꯁꯝꯁꯨ ꯌꯥꯝ ꯁꯥꯡꯉꯦ ꯕꯦꯝꯃꯁꯤ ꯗꯥꯟꯁꯁꯨ ꯌꯥꯝ ꯍꯩ ꯃꯥ ꯏꯁꯩ ꯊꯥꯕꯤꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯊꯧꯒꯠꯂꯒ ꯐꯖꯔꯗꯕꯅꯦꯕ ꯑꯕꯦꯝꯃ ꯁꯣꯝꯗ ꯌꯦꯡꯍꯧꯁꯦ ꯑꯕꯦꯝꯃ ꯆꯠꯈꯤꯗꯧꯔꯦ ꯂꯥꯛ ꯊꯤꯟꯇꯣꯛꯑꯒ ꯂꯥꯛ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯅꯣ ꯅꯁꯔꯤ ꯑꯣ ꯃꯣꯏ ꯈꯨꯕꯥꯛ ꯃꯌꯥꯏꯁꯦ ꯑꯗꯨꯝ ꯁꯥꯏ ꯁꯌꯥꯡꯒꯤ ꯑꯕꯦꯝꯃ ꯆꯠꯈꯤꯗꯣꯔꯦ ꯑꯕꯦꯝꯃ ꯑꯝꯇꯪ ꯌꯦꯡꯉꯝꯃꯣꯁꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯃꯣ ꯆꯠꯂꯣꯀꯣ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯣ ꯅꯥꯎꯕꯤ ꯅꯝꯃꯦ ꯁꯦꯀꯦꯟꯍꯦꯟꯁꯦ ꯑꯉꯥꯎꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯝꯐꯨꯠ ꯆꯥꯒꯦꯔꯥ ꯑꯉꯥꯎꯕꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛꯀꯥꯟ ꯑꯩꯒ ꯄꯥꯝꯃꯦ ꯁꯣꯏꯗꯅ ꯆꯝꯐꯨꯠ ꯆꯥꯏꯁꯤꯅꯦ ꯆꯝꯐꯨꯠꯅ ꯏꯍꯥꯎ ꯍꯥꯎꯔꯕꯀꯣ ꯃꯤ ꯑꯇꯩ ꯆꯥꯗꯦ ꯌꯥꯎꯋꯦ ꯃꯊꯦꯜ ꯌꯥꯝꯕꯅꯤꯅ ꯆꯥꯕ ꯉꯝꯗꯕ ꯃꯊꯦꯜꯈꯩꯗꯤ ꯂꯣꯏ ꯍꯥꯎꯋꯦ ꯃꯥꯃ ꯍꯤꯟꯖꯥꯡ ꯍꯥꯎꯕ꯭ꯔꯥ ꯃꯥꯏ ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ ꯅꯥꯎꯕꯤ ꯑꯝꯇ ꯅꯣꯡꯈꯠꯂꯧꯁꯦ ꯑꯩꯗꯤ ꯂꯣꯏ ꯍꯥꯎꯋꯦ ꯀꯥꯃꯤ ꯀꯥꯡꯁꯣꯏꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯀꯥꯃꯤ ꯆꯥꯛꯈꯨꯝ ꯐꯖꯕ ꯄꯨꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯥꯡꯁꯣꯏꯁꯤꯅ ꯏꯍꯥꯎ ꯍꯥꯎꯔꯦ ꯉꯁꯤꯁꯦ ꯀꯥꯡꯁꯣꯏ ꯑꯩ ꯀꯥꯡꯁꯣꯏ ꯌꯥꯝ ꯆꯥꯏ ꯉꯁꯥꯏ ꯀꯥꯡꯁꯣꯏ ꯆꯥꯖꯔꯒꯦꯀꯣ ꯍꯥꯎꯇ꯭ꯔꯅꯦ ꯀꯥꯃꯤ ꯍꯥꯎꯋꯦ ꯏꯆꯟꯁꯤꯡ ꯍꯥꯎꯔꯦ ꯑꯩꯁꯨ ꯍꯥꯎꯔꯦ